ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯆꯥꯝꯃꯒ ꯑꯃ ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯔꯨꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯆꯥꯝꯃ ꯁꯨꯕꯒꯤ ꯃꯌꯥꯝ ꯋꯤꯠꯁ ꯌꯥꯝꯅ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯄꯤꯕꯤꯔꯛꯄ ꯀꯣꯃꯦꯟꯠꯁꯤꯡ ꯃꯌꯥꯝ ꯀꯣꯃꯦꯟꯠ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯤꯕꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯌꯥꯝꯗꯒꯤ ꯗ꯭ꯔꯣ ꯑꯃꯈꯛ ꯇꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯜ ꯑꯃꯇꯪ ꯇꯧꯖꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯗ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯆꯔꯒ ꯃꯤꯌꯥꯝꯒꯤ ꯀꯣꯃꯦꯟꯠꯁꯤꯡ ꯄꯥꯔꯀꯥꯟꯗ ꯁꯣꯏꯗꯅꯀꯤ ꯇꯧꯖꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯤꯕꯗꯨ ꯄꯥꯡꯊꯣꯛꯆꯒꯦ ꯌꯨꯀ꯭ꯔꯦꯟꯒꯤ ꯋꯥꯔꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯆꯨꯋꯦꯁꯟ ꯈꯔ ꯂꯥꯛꯏ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯄꯨꯇꯤꯟꯕꯨꯁꯨ ꯂꯥꯟꯅ ꯑꯗꯨꯝ ꯂꯧꯏ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯅꯩꯅꯔꯨꯀꯥꯟꯗ ꯄꯨꯇꯤꯟꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯈꯔꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯃꯌꯥꯝꯒꯤꯁꯨ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯈꯟꯕꯤꯕ ꯌꯥꯏ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯄꯨꯇꯤꯟ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯟꯅ ꯍꯥꯏꯇꯥꯔꯦ ꯃꯥꯁꯤ ꯍꯦꯔꯣ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯎꯖꯕ ꯃꯤ ꯑꯃꯈꯛꯅꯦꯕ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯒꯤ ꯃꯥꯒꯤ ꯍꯧꯔꯛꯄꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯔꯁꯤꯌꯥꯒꯤ ꯔꯣꯜ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯔꯁꯤꯌꯥꯒꯤ ꯔꯣꯜꯁꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯦꯕ ꯑꯗꯣ ꯍꯟꯗꯛ ꯃꯥꯅ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄꯁꯤꯗ ꯑꯩ ꯏꯁꯥꯃꯛ ꯐꯥꯎꯗ ꯃꯥꯁꯦ ꯑꯗꯨꯝ ꯂꯥꯟꯅ ꯌꯥꯝ ꯎꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯥ ꯌꯥꯝꯅ ꯐꯅ ꯎꯔꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯈꯔ ꯇꯧꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯈꯔꯁꯨ ꯑꯃꯨꯛ ꯂꯩꯅꯔꯝꯃꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯅꯩꯅꯕ ꯀꯥꯟꯗ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯝꯕ ꯀꯧꯕ ꯑꯃ ꯌꯥꯎꯔꯦꯅ ꯈꯜꯂꯁꯤ ꯑꯁ ꯇꯣꯝꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯣꯇꯦꯜꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯈꯔꯒ ꯖꯒꯣꯏ ꯁꯥꯏꯌꯦ ꯄꯩꯁా ꯊꯥꯏꯌꯦ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯔꯦꯞ ꯀꯦꯁ ꯑꯃꯗꯁꯨ ꯆꯦꯟꯅꯩꯌꯦ ꯑꯗꯨ ꯇꯧꯏ ꯑꯁ ꯃꯥꯁꯤ ꯂꯦꯗꯤ ꯀꯤꯂꯔꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯨꯃꯔ ꯁꯨꯃꯥꯏꯅ ꯂꯥꯟꯕ ꯋꯥꯐꯝ ꯁꯦꯡꯉꯤ ꯑꯃꯗꯤ ꯂꯥꯜꯂꯤ ꯈꯪꯗꯕ ꯋꯥꯐꯝꯁꯦ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯅ ꯃꯤꯁꯦ ꯌꯥꯝ ꯂꯥꯜꯍꯟꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯩ ꯀꯥꯏꯅ ꯈꯟꯕ ꯃꯤ ꯑꯃ ꯂꯩꯔꯀꯥꯟꯗ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯇꯧꯖꯕ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯀꯥꯟꯗ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯌꯥꯝ ꯑꯔꯥꯟꯕ ꯑꯣꯏꯅ ꯎꯍꯟꯕꯁꯨ ꯌꯥꯏꯑꯕ ꯃꯥꯅꯗꯤ ꯌꯥꯝ ꯆꯝꯅ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯂꯩ ꯐ꯭ꯔꯦꯟ ꯁꯔꯀꯜꯒꯤ ꯃꯃꯥꯡꯗ ꯃꯤꯠ ꯂꯪꯊꯣꯛꯇꯅ ꯂꯩ ꯇꯤꯡꯊꯣꯛꯇꯅ ꯑꯩꯅꯁꯨ ꯀꯩꯅꯣꯝ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯀꯅꯥꯅ ꯈꯪꯅꯤꯀꯣ ꯁꯨꯝ ꯌꯥꯝꯗꯤ ꯀꯥꯏꯗꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯇꯨ ꯁꯣꯁꯤꯌꯦꯜꯒꯤ ꯃꯌꯥꯝꯁꯤꯗ ꯃꯦꯗꯤꯌꯥꯗ ꯄꯨꯊꯣꯔꯛꯄꯗꯗꯤ ꯌꯥꯝꯅ ꯀꯥꯏꯕ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯅꯝꯗꯅ ꯃꯌꯥꯝ ꯆꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯑꯃꯈꯛꯅ ꯇꯧꯔꯛꯄ ꯅꯠꯇꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯨꯝ ꯎꯠꯁꯜꯂꯛꯑꯒꯗꯤ ꯃꯃꯩ ꯊꯪꯅꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯗꯣ ꯑꯔꯥꯟꯕ ꯇꯣꯝꯕꯗꯣ ꯑꯔꯥꯟꯕ ꯑꯣꯏꯅ ꯎꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯇꯤꯟꯁꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛꯅ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯅ ꯑꯗꯒꯤ ꯁꯟꯇꯣꯛꯏꯕꯁꯤꯡ ꯑꯗ ꯄꯨꯇꯤꯟ ꯑꯗꯨ ꯇꯧꯔꯦ ꯄꯨꯇꯤꯟꯁꯦ ꯑꯗꯨ ꯐꯠꯇꯕ ꯄꯨꯇꯤꯟꯒꯤ ꯑꯁꯤ ꯑꯗꯨ ꯑꯩ ꯉꯔꯥꯡ ꯍꯥꯏꯖꯕꯗꯣ ꯒ꯭ꯔꯥꯐꯤꯛ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯦ ꯀꯗꯥꯏꯗꯩꯅꯣꯁꯨ ꯈꯪꯗꯦ ꯃꯦꯟ ꯃꯥꯟ ꯇꯥꯗꯦ ꯑꯗꯨ ꯎꯠꯁꯜꯂꯒ ꯑꯗꯨ ꯀꯥꯞꯅꯔꯦ ꯑꯗꯨ ꯇꯧꯔꯦ ꯍꯧꯖꯤꯛ ꯊꯥꯊꯔꯦ ꯑꯁꯦꯡꯕ ꯐꯣꯇꯣꯁꯤꯡꯗꯤ ꯈꯔ ꯆꯥꯏꯊꯣꯔꯛꯄ ꯆꯦꯅꯦꯜꯁꯤꯡ ꯃꯐꯝꯗꯨꯗ ꯀꯚꯔꯦꯖꯀꯤ ꯂꯩꯔꯤꯕꯁꯤꯡꯅ ꯑꯇꯦꯛ ꯑꯀꯥꯏ ꯈꯔ ꯎꯠꯂꯤꯕ ꯈꯣꯠꯂꯤꯕꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯟꯖꯔꯤ ꯋꯥꯐꯝꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯇꯤꯟꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯁꯤꯒꯤ ꯃꯅꯨꯡꯗ ꯍꯟꯗꯛꯀꯤ ꯊꯣꯛꯂꯤꯕ ꯌꯨꯀ꯭ꯔꯦꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯈꯔ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯃꯇꯨꯡꯗ ꯊꯣꯛꯂꯛꯏꯕ ꯔꯤꯃꯔꯁ ꯃꯌꯥꯝ ꯈꯔꯁꯦ ꯃꯁꯤ ꯑꯗꯨم ꯅꯩꯅꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯕꯤꯅꯤꯡꯕꯗ ꯄꯨꯕ ꯌꯥꯏꯀꯣ ꯃꯔꯝꯗꯤ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯔꯥꯟꯕꯒꯤ ꯖꯁꯃꯦꯟ ꯇꯧꯅꯅꯕꯒꯤ ꯑꯗꯣꯝꯗ ꯃꯗꯨꯒꯤ ꯗꯥꯏꯇꯗꯨ ꯂꯩ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯑꯗꯣꯝꯒꯤꯅꯦꯕ ꯑꯩꯈꯣꯏ ꯐꯠꯇꯅ ꯉꯥꯡꯅꯗ꯭ꯔ ꯂꯣꯏꯔꯦ ꯄꯨꯇꯤꯟꯗꯣ ꯐꯠꯇꯦ ꯄꯨꯇꯤꯟꯗꯣ ꯐꯩ ꯑꯣꯔ ꯃꯥꯏ ꯑꯗꯨꯝꯕ ꯑꯃ ꯂꯩꯕꯣꯔꯦ ꯌꯥꯅꯤꯡꯕ ꯃꯥꯏꯀꯩ ꯑꯃꯗ ꯑꯗꯨꯝ ꯄꯨꯕꯤꯌꯨ ꯍꯥꯏꯖ ꯇꯥꯔꯦ ꯉꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯄꯣꯂꯦꯟꯗ ꯆꯪꯅꯅꯕꯒꯤꯗꯃꯛ ꯑꯗꯨꯒ ꯕꯦꯜꯖꯤꯌꯝ ꯊꯪꯅꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯪꯅꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯤ ꯆꯪꯅꯅꯕ ꯊꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯆꯪꯅꯅꯕ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤ ꯌꯥꯎꯕꯁꯤꯡ ꯇ꯭ꯔꯛ ꯂꯩꯕꯁꯤꯡ ꯄꯨꯝꯅꯃꯛꯇꯣ 14 ꯀꯤꯂꯣꯃꯤꯇꯔꯁꯤ ꯉꯁꯤꯁꯦ ꯄꯔꯦꯡ ꯂꯦꯡꯉꯤ ꯀꯔꯤꯒꯤꯗꯃꯛ ꯌꯨꯀ꯭ꯔꯦꯟ ꯊꯥꯗꯣꯛꯑꯒ ꯆꯠꯅꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯦ 14 ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯒ ꯔꯁꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨꯀ꯭ꯔꯦꯟꯗ ꯕꯣꯝ ꯊꯥꯗꯕꯁꯦ ꯃꯣꯏꯁꯨ ꯌꯥꯝ ꯌꯥꯅꯤꯡꯗꯦꯕ ꯃꯔꯝꯗꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯃꯈꯣꯏꯁꯤ ꯔꯤꯂꯦꯇꯤꯞꯅꯦ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅꯦꯕ ꯁꯝꯅ ꯑꯩꯈꯣꯏ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯑꯩ ꯆꯥꯡꯗꯝꯅꯖꯔꯤꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤ ꯁꯤꯗꯒꯤ ꯀꯁꯥꯔ ꯅꯤꯉꯣꯜ ꯑꯃ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯁꯤꯗ ꯃꯌꯨꯝ ꯄꯥꯜ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯏꯔꯥꯡ ꯊꯣꯛꯑꯦ ꯍꯥꯏꯔꯗꯤ ꯀꯁꯥꯔꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯀꯩꯅꯣ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯝꯗꯧꯔꯝꯒꯗꯒꯦꯅ ꯋꯥꯖꯕꯗꯣ ꯔꯤꯂꯦꯇꯤꯞꯁ ꯃꯔꯤ ꯃꯇꯥ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯌꯨꯀ꯭ꯔꯦꯟꯗ ꯂꯩ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯔꯁꯤꯌꯥꯗ ꯂꯩꯕ ꯆꯥꯔꯧ ꯃꯔꯧꯅꯩ ꯁꯥꯒꯩꯅꯤ ꯌꯨꯝꯅꯥꯛꯅꯤ ꯆꯞ ꯃꯥꯟꯅꯩ ꯂꯦꯡꯒ꯭ꯋꯦꯖ ꯄꯨꯝꯅꯃꯛ ꯂꯣꯏ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯨꯇꯤꯟꯅ ꯀꯔꯤꯗꯧꯕꯒꯤ ꯌꯨꯀ꯭ꯔꯦꯟꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯒꯗ꯭ꯔꯅꯤ ꯁꯨꯡꯐꯥ ꯐꯥꯔꯣꯏ 29 ꯂꯥꯈ ꯑꯥꯔꯃꯤꯗꯨ ꯂꯥꯈ 2.5 ꯃꯥꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯤ ꯃꯥꯏꯁꯤ
military operation amani haibane mana haibase masi chumi lale habdo koi myam khanasiko aduga mana hojik tawrisi mafam adu de changjalaga ki hanbane mi yamna magi maikai digi micham singda hatpagi wafam siam leite sokli basidi Ukraine gi leiba army na halla kapak pada Russia gi lami oina siyaba yes yong kai khradi mang ta hale khradi thugai re madusu thugai ge yona thugai banati haibana chingbo wafum khara lai madu chumba lan bado khoi nakanda thamsiko aduga yes teng sing mayam thojalaga yumlakta lai du teng sing da khoi gi achouba city manung da di lambi pik padagi teng thoba ya da su yauri aduga teng sing si su yam kai be anti tank missile sing yam season nei anti tank missile sing se kana na pirei madui matang du ni ko NATO USA thangnaba te lebak sing Britain atai lebak sing yam mateng pange Canada maruina thoi yam yawi Canada aduga makhoi gi khulai na sing masi mateng yam pangani na hairi machin manau ani khana nabu honabda khurak ki ina lai saba na ngasai gi adu oibe yana na bu macha khara la abra hebsini masi analysis political tongan bai tare khoi gi rajniti gi maramda digi khang hairaba lan gi maramda khang hairaba aduga khoi gi thabak tigi potharaba retire mayam singsin makhoi khana nei na ba ngang na bwa singsi pulap ki oina hai tare ai ngarang digi sum nei na raga tab ganda mana tori si kari gi no masi bono sum khan ma kan wapam macha mani la e mayam khoi khangmi na ba ya ba hawjik si mana missile ga thadara dine tong thada ba dai to pungloi loi ge doi jani ato nuclear season adra jo hai tare adu siduri jingje Russian ngaktani hai tare yam seng na har kan Ukrainian oibo ani aseng buti Russia chamana bani na magi praja du ne sidoi do ngasai gi gasar da bom thada kan sidori du meitai ngaktani dana adi meitai pangan ju leiri adu go mayam du ne sidori adu na mana khutsit handa bane ba taseng madi man haije NATO go punganu haibane NATO go punganu ai khoi ga dum leibisi nang kari kai gi ai khoi Russia je prithvi di super power oina lai ahan bada khoi gi Boris Yeltsin lebak macet tar 1991 Russia macet taraga mafia Russia gi mafia ji maming sat khajani haujik ti mafia ji leitri ne adigi di tongan ba khoi gi corruption adigi angak po gunda phanda mem to Russia ji lekha ta halurabane masi punumaksi Putin na amamam to khongkat laga economy gi growth sin lak na honar kiba dugum mioi amakhakti oibane ba mas haibagi wani magi maran mathumsi ngarang sanction thame na hari do aina kari no ni mana president or pesa kyam pairam doi no na khalle adu yamna manungi oiba paw ga haibadadi asengba maji pesa paibadadi prithvi ki pesa paire Bill Gates paire hairi se haidok tabagi wani paisa ji Bill Gates dage hena bok pairam gani haiba wafam lai kadai phawba chumino lalino adudi mayam adum thamasi manungi oiba wani paisa de haikana paide di har gai tar masagi helicopter 34 hen lai plane masagi oina 47 something kre hena hotel khakta 200 hen lai asai khakta nate angak pa my company sing aduga angak pa yam lai gre leijasunu paijasunu magi marani adu khin urubi yab nate prithvi da super power oina bu honari si khwaide mayam oire le si USA ni mayam adum khangbire chatminari ba NATO gi lerib sing si ju USA ga America ga khoi America ga khoi European sing si ga pullaga prithvi da makhoina tongning ba tawba yana na ba makhoina any tongning ba tawba yana na ba Afghanistan da bom thada da na tawba mayam ade Afghanistan da nei bu kan da kari hai tare Iraq ta ga la ga khoi Iran da ga America na nei da na tawri si prithvi gi maming chalaba UNO lei sing tumin adum lei adagi amaso loi tumin lei Iran da ga keno tawba kan da ga kari hai tare moi gi aina tamjaki bada military gi moi head am hat khidana adu matamdu daga du yaning de gan harak bu Russia ne China ne prithvi sida China amadi Russia leiram da taragadi America na tongning ba torumdana mana achouba colonial rule ma chalai ramdana prithvi se mana supai paisalaga USA na leiram ba yabagi mong amada lei haiba wafam mangkhok nei meyam yaning bra yaning dabra dudi meyam wakhana dum khanbiro ko khoisde gena si haiba na teba lala su dum lale dum isana khanbiro summa su summena amtang di khallaga khoi yengse maramdi khoi na torisina khoi imung manung danga sigi saugri thong khara chaba yongcha iro ma khara chaba di khara thoba di maru mapang khara tinaruba message khara thana WhatsApp to horen injang haubra du tobra da tobra de isei khara sakba horen
ꯑꯗꯩꯗꯤ ꯍꯦꯗꯐꯣꯟ ꯎꯞꯄꯒ ꯈꯔ ꯂꯥꯎꯅꯕ ꯉꯥꯡꯅꯕ ꯑꯗꯩ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡ ꯈꯔ ꯆꯠꯂ ꯁ꯭ꯋꯥꯏꯁꯤꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯅ ꯑꯩꯈꯣꯏ ꯒ꯭ꯔꯍꯗ ꯆꯠꯅꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯟꯁꯟ ꯑꯗꯒꯤ ꯗꯤꯁꯀꯣꯕꯔꯤ ꯄꯨꯊꯣꯛꯅꯅꯕ ꯑꯗꯒꯤꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝ ꯑꯃꯗꯒꯤ ꯑꯃꯗ ꯆꯥꯎꯈꯠꯅꯕꯅꯤ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯂꯩꯅꯩꯁꯤꯅ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯦ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯦ ꯑꯗ ꯚꯤꯗꯤꯑꯣ ꯑꯗꯨ ꯊꯥꯒꯠꯂꯦ ꯑꯗꯨ ꯇꯧꯔꯦ ꯉꯥꯡꯅꯔ ꯐꯨꯅꯕ ꯁꯦꯡꯗꯣꯛꯄꯒ ꯑꯗꯩ ꯐꯥꯕ ꯄꯨꯟꯕꯒ ꯃꯌꯥꯝꯁꯨ ꯈꯪꯉꯦ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯔꯁꯨ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯨꯏꯌꯦ ꯐꯥꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯃꯥꯅ ꯑꯗꯨ ꯇꯧꯔꯦ ꯁ꯭ꯋꯥꯏꯗꯅꯤꯀꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯅ ꯃꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣꯅ ꯑꯩꯈꯣꯏ ꯈꯜꯂꯨꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯋꯦ ꯃꯁꯤ ꯋꯥꯐꯝꯁꯤꯃꯨꯛ ꯂꯣꯏꯅ ꯊꯝꯈ꯭ꯔꯀꯥꯟꯗ ꯌꯨ.ꯑꯦꯁ.ꯑꯦꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯀꯔꯝꯕ ꯂꯥꯡ ꯑꯃ ꯁꯤꯖꯤꯟꯅꯔꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯌꯨꯀ꯭ꯔꯦꯅꯤꯌꯟꯁꯤꯡꯁꯦ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛꯀꯤ ꯃꯤꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯅꯦꯇꯣꯗ ꯌꯥꯎ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯔꯁꯤꯌꯥꯗ ꯅꯣꯏꯅ ꯂꯩꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯔꯁꯤꯌꯥ ꯄꯨꯜꯂ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯅꯅꯤꯡ ꯇꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯩ ꯌꯥꯗ꯭ꯔꯣ ꯑꯗꯨꯝ ꯇꯧ ꯌꯥꯗ꯭ꯔꯣ ꯑꯗꯨ ꯇꯧ ꯌꯥꯗ꯭ꯔꯥꯅ ꯁꯨꯝ ꯏꯟꯖꯜꯂꯛꯑꯗꯤ ꯃꯤꯁꯨ ꯉꯁꯥꯏꯒꯤ ꯆꯨꯝꯃꯤꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯑꯗ ꯅꯪ ꯄꯥꯏꯞꯂꯥꯏꯟ ꯇꯤꯡꯉꯦ ꯅꯪ ꯀꯩꯅꯣꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯕ꯭ꯔꯤꯇꯦꯟ ꯐꯥꯎꯒꯤ ꯄꯥꯏꯞꯂꯥꯏꯟ ꯇꯤꯡꯉꯦ ꯁꯤ ꯄꯥꯏꯞꯂꯥꯏꯟ ꯇꯤꯡꯉꯤꯁꯤ ꯅꯪꯒꯤ ꯂꯝꯗ ꯐꯥꯎꯔ ꯆꯠꯂꯤꯅꯤ ꯑꯗꯣ ꯄꯩꯁꯥ ꯂꯧ ꯌꯥꯗ꯭ꯔꯣ ꯑꯁꯤꯒꯤ $1 ꯃꯤꯂꯤꯌꯟ ꯀꯌꯥꯅꯣ ꯍꯥꯏꯅ ꯄꯤꯔꯤꯗꯨꯁꯨ $33 ꯃꯤꯂꯤꯌꯟ ꯄꯤꯔꯤꯗꯣ ꯑꯗꯨꯒꯨꯝꯕ ꯀꯌꯥꯁꯤ ꯀꯛ ꯁꯨꯝ ꯇꯧꯁꯤꯜꯂꯀꯥꯟꯗ ꯔꯁꯤꯌꯥꯒꯤ ꯃꯄꯥꯡꯒꯜ ꯆꯤꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯨꯀ꯭ꯔꯦꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯦꯇꯣ ꯌꯥꯎꯈ꯭ꯔꯕ ꯃꯦꯝꯕꯔ ꯑꯣꯏꯈ꯭ꯔꯕ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯗ ꯌꯥꯎꯈꯤ ꯇꯥꯔꯒꯗꯤ ꯍꯣꯏ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯀꯥꯟꯅꯕꯗꯤ ꯃꯌꯥꯝ ꯐꯪꯉꯝꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯑꯇꯣꯞꯄ ꯅꯠꯇꯦꯕ ꯅꯈꯣꯏꯗꯤ ꯃꯔꯤꯅꯦꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞꯅꯦꯕ ꯅꯈꯣꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯏꯔꯅ ꯂꯩꯒꯦꯕ ꯅꯈꯣꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯗꯅ ꯅꯈꯣꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯣꯠꯊꯣꯛ ꯂꯩꯇꯅ ꯂꯩꯔꯒꯦꯕ ꯃꯁꯥꯒꯤꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯨꯖꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯠꯊꯣꯛ ꯂꯩꯕ ꯂꯝꯅꯤꯀꯣ ꯃꯥꯒꯤꯁꯨ ꯔꯤꯁꯣꯔꯁ ꯃꯥꯒꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕꯗꯣ ꯑꯉꯛꯄ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯑꯇꯩ ꯃꯥꯒꯤꯁꯨ ꯂꯩꯖꯗꯕ ꯅꯠꯇꯦ ꯅꯈꯣꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯏꯔꯔꯒꯦ ꯅꯈꯣꯏꯅ ꯃꯈꯣꯏꯒ ꯇꯤꯟꯅꯔꯤ ꯃꯔꯝꯁꯤ ꯀꯔꯤꯅꯣ ꯁꯤꯅꯦ ꯄꯨꯇꯤꯟꯅ ꯌꯥꯝ ꯁꯥꯎꯔꯤꯅꯕ ꯁꯤꯅꯦꯕ ꯅꯈꯣꯏꯅ ꯑꯗꯣꯝꯗ ꯆꯪꯁꯤꯜ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯁ꯭ꯄꯥꯏ ꯇꯧꯁꯤꯜꯂꯅꯦꯕ ꯃꯥꯗꯤ ꯉꯁꯥꯏꯒꯤ KGBꯒꯤ ꯃꯥꯁꯤ ꯑꯔꯣꯟꯕꯅꯤꯗꯅ ꯑꯟꯗꯔ ꯀꯣꯚꯔ ꯑꯦꯖꯦꯟꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯐꯤꯂꯝꯗ ꯌꯦꯡꯕ ꯖꯦꯝꯁ ꯕꯣꯟꯗꯨꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯥꯅ ꯑꯣꯏꯔꯛꯏꯁꯦ ꯁ꯭ꯄꯥꯏꯅꯦꯕ ꯁ꯭ꯄꯥꯏ ꯑꯣꯏꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯤ ꯑꯄꯪꯕ ꯁꯤꯕ ꯑꯗꯩ ꯃꯤ ꯑꯃ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯛꯅꯍꯜꯂꯒ ꯊꯝꯕ ꯊꯣꯛ ꯇꯧꯔꯒ ꯌꯥꯝ ꯁꯦꯡꯅ ꯍꯨꯠ ꯂꯩꯊꯣꯛꯈꯤꯕ ꯍꯩꯕ ꯂꯥꯛꯑꯝꯃꯤ ꯈꯪꯗꯕꯤ ꯑꯗꯩ ꯀꯩꯗꯧꯏ ꯃꯥꯅ ꯂꯥꯛꯏꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯥꯛꯄꯒꯤꯅ ꯃꯔꯝ ꯑꯃ ꯑꯣꯏꯕ ꯁ꯭ꯄꯥꯏꯅꯤꯗꯅ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯁ꯭ꯄꯥꯏꯅꯦꯕ ꯔꯁꯤꯌꯥꯒꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯈꯪꯅꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯖꯦꯝꯁ ꯕꯣꯟꯒꯨꯝꯕꯅꯦꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯔꯝꯁꯤ ꯈꯪꯀꯥꯟꯗ ꯂꯣꯏꯅꯒꯅꯨ ꯇꯤꯟꯅꯒꯅꯨ ꯄꯨꯟꯒꯅꯨ ꯅꯦꯇꯣꯗ ꯌꯥꯎꯒꯅꯨ USA ꯒ ꯇꯤꯟꯅꯒꯅꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯂꯩꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯍꯦꯛ 1991ꯗꯒꯤ ꯀꯥꯏꯈ꯭ꯔꯒ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯁꯥꯒꯤ ꯏꯂꯦꯛꯁꯟ ꯇꯧꯗꯅ ꯂꯩꯖꯔꯤꯕ ꯂꯩꯕꯥꯛꯇꯣ 2013 ꯐꯥꯎꯕꯗꯤ ꯐꯖꯅ ꯂꯩꯔꯝꯃꯀꯥꯟꯗ 14 ꯌꯧꯔꯛꯄꯗ ꯑꯦꯟꯇꯤ ꯔꯁꯤꯌꯥꯟ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯕ ꯑꯦꯟꯇꯤ ꯔꯁꯤꯌꯥꯟ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯤꯡꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏ ꯀꯥꯟꯗ USA ꯒꯨꯝꯕ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡ ꯀꯛꯁꯥꯕꯤ ꯁꯥꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯜꯂꯛꯅꯕ ꯃꯤꯍꯧꯅꯕ ꯃꯌꯥꯝ ꯄꯤꯔꯒ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯣꯏꯁꯤ ꯃꯕꯨꯛꯅꯤꯡ ꯑꯣꯜꯍꯟꯕꯅꯤ ꯑꯗꯩ ꯃꯈꯣꯏꯅ ꯂꯣ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯦꯕ ꯁꯤ ꯊꯤꯖꯤꯜꯂꯨꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯗꯒꯤ USA ꯗ ꯆꯠꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝ ꯇꯉꯥꯏꯐꯗꯅ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯆꯍꯤ 9 ꯑꯣꯔ ꯊꯥ 9 ꯃꯁꯤꯃ ꯑꯩ ꯂꯩꯇꯣꯟꯗ ꯂꯩꯔꯦ ꯃꯗ ꯂꯩꯕ ꯀꯥꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟ ꯑꯣꯟꯕ ꯌꯥꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯇꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯃꯐꯝꯗꯨꯗ ꯑꯩꯅ USA ꯒꯤ ꯅꯨꯄꯤ ꯑꯃ ꯄꯔꯞ ꯂꯧ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯑꯩ ꯀꯩꯅꯣ ꯑꯣꯟꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯁꯤꯇꯤꯖꯟꯁꯦ ꯑꯣꯟꯕ ꯌꯥꯏꯑꯕ ꯌꯨꯔꯣꯞꯇ ꯂꯥꯛꯑꯒ ꯑꯣꯟꯕꯁꯤ ꯂꯣꯏꯅ ꯌꯥꯏꯑꯕ ꯕꯠ ꯔꯁꯤꯌꯥꯟꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥꯁꯤ ꯂꯥꯛꯑꯀꯥꯟꯗ ꯌꯨꯔꯣꯞꯇ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯗ ꯅꯠꯇ꯭ꯔꯒ USA ꯗ ꯂꯥꯛꯑꯒ ꯃꯣꯏꯁꯤ ꯁꯤꯇꯤꯖꯟ ꯑꯣꯟꯕꯗ ꯈꯔ ꯑꯊꯤꯡꯕ ꯂꯩ ꯍꯥꯏ ꯃꯣꯏꯁꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯀꯔꯥꯏꯋꯥꯏꯗꯅꯣꯃ ꯔꯁꯤꯌꯥꯁꯤ ꯑꯗꯨꯝ ꯂꯥꯟꯗꯗꯤ ꯑꯃꯦꯔꯤꯀꯥꯒ ꯀꯩꯅꯣꯒꯗꯤ ꯑꯗꯨꯝ ꯄꯨꯜꯂꯦ ꯑꯩꯅ ꯅꯍꯥꯟꯁꯨ ꯍꯥꯏꯖꯕꯗꯣ ꯑꯇꯩ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯥꯟꯗ ꯑꯇꯩꯗ ꯄꯨꯜꯂꯤ ꯑꯗꯨꯒ ꯃꯅꯨꯡꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯊꯔꯨꯝ ꯑꯃ ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯂꯩꯕꯗꯧꯅ ꯇꯧꯕ ꯆꯥꯎꯈꯠꯂꯛꯏꯕ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯂꯛꯏꯕ ꯂꯩꯕꯥꯛ ꯑꯅꯤ ꯃꯈꯣꯏꯅ ꯌꯦꯡꯊꯤꯅꯕ ꯀꯥꯟꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯥꯏꯋꯥꯏꯗꯅೋ ꯑꯃ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯂꯧꯊꯣꯛꯅꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯣꯠꯅꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯦꯕ ꯃꯁꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ USA ꯅ ꯂꯨꯆꯤꯡꯉꯀꯥꯟꯗ ꯔꯁꯤꯌꯥꯒꯤ ꯃꯄꯥꯡꯒꯜ ꯂꯧꯊꯣꯛꯅꯕ ꯀꯛꯁꯥꯕꯤ ꯁꯥꯗꯅ ꯌꯨꯀ꯭ꯔꯦꯟꯗ ꯏꯟꯁꯤꯜꯂꯒ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟꯁꯤ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯑꯈꯪ ꯑꯍꯩ ꯈꯔꯅ ꯍꯥꯏꯔꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯂꯥꯟꯕꯅꯣꯗꯤ ꯃꯌꯥꯝꯗ ꯁꯤꯟꯅꯔꯦ ꯌꯥꯅꯤꯡꯗ꯭ꯔꯦ ꯌꯥꯅꯤꯡꯗꯦ ꯌꯥꯅꯤꯡꯉꯦ ꯑꯗ ꯇꯝꯖꯔꯛꯄꯗ ꯑꯩꯁꯨ ꯄꯥꯎꯁꯦ ꯈꯣꯝꯖꯤꯟꯖꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄ ꯑꯩꯒꯤꯁꯨ ꯐꯤꯂꯤꯡꯗꯨꯅꯦꯕ ꯃꯌꯥꯝꯗ ꯂꯩꯖꯔꯤꯁꯦ ꯍꯧꯖꯤꯛ ꯀꯦꯅꯥꯗꯥ ꯄ꯭ꯔꯣꯇꯦꯁ ꯇꯧꯏ USA ꯄ꯭ꯔꯣꯇꯦꯁ ꯇꯧꯏ ꯕꯔꯂꯤꯟꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯁꯔꯀꯥꯔꯅ ꯅꯠꯇꯦꯀꯣ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯅꯤꯀꯣ ꯂꯝꯕꯤꯗ ꯊꯣꯛꯇꯅ USA ꯗ ꯒꯥꯏꯁꯦ ꯑꯁ ꯄꯨꯇꯤꯟꯅ ꯇꯧꯔꯤꯗꯣ ꯂꯥꯜꯂꯤ ꯌꯨꯀ꯭ꯔꯦꯟꯗ ꯇꯧꯔꯤꯗꯣ ꯂꯥꯜꯂꯤ ꯀꯥꯏꯅ ꯑꯗꯩ ꯀꯦꯅꯥꯗꯥꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯊꯣꯛꯑꯒ ꯇꯧꯏ ꯑꯗꯩ ꯕꯔꯂꯤꯟꯗ ꯒꯥꯏꯁꯦ ꯃꯤꯁꯦ ꯍꯦꯛꯇ ꯑꯔꯣꯏꯕꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯑꯒ ꯍꯥꯏꯇꯥꯔꯦ
ꯀꯅꯥꯅꯕꯨ ꯌꯥꯅꯤꯡꯗꯣꯏꯅꯣ ꯃꯐꯝ ꯑꯗꯨꯗ ꯂꯥꯟ ꯆꯠꯊꯔꯒ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯔꯒ ꯃꯤꯆꯝ ꯄ꯭ꯔꯖꯥꯗ ꯑꯋꯥꯕ ꯄꯤꯔꯒꯗꯤ ꯀꯅꯥꯁꯨ ꯌꯥꯅꯤꯡꯕ ꯍꯧꯅꯗꯦ ꯍꯧꯖꯤꯛ ꯌꯨꯔꯣꯄꯤꯌꯟꯅ ꯃꯣꯏꯒꯤ ꯌꯨꯅꯤꯌꯟꯁꯤꯅ ꯍꯥꯏꯇꯥꯔꯦ ꯈꯨꯠꯂꯥꯏ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯅ ꯑꯃꯨꯛ ꯃꯣꯏꯅ ꯕꯦꯟ ꯇꯧꯁꯜꯂꯛꯄꯗ ꯔꯁꯤꯌꯥꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯔꯣꯄꯤꯌꯟ ꯂꯩꯔꯤꯕ ꯖꯒꯥꯁꯤꯒꯤ ꯌꯨꯅꯤꯌꯟꯒꯤ ꯂꯩꯔꯤꯕ ꯖꯒꯥꯗ ꯔꯁꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ ꯑꯝꯇ ꯄꯥꯏꯕ ꯌꯥꯔꯣꯏ ꯁꯤꯅꯤ ꯏꯌꯥꯔ ꯁ꯭ꯄꯦꯁꯁꯦ ꯕꯦꯟ ꯇꯧꯁꯟꯈ꯭ꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯡꯁꯟ ꯀꯌꯥ ꯊꯝꯕꯗ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯔꯁꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯔꯣꯄꯤꯌꯟꯒꯤ ꯃꯐꯝ ꯑꯇꯩꯗ ꯇꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯁꯦꯡꯁꯟ ꯃꯈꯟ ꯕꯦꯟꯁꯤꯡꯁꯦ ꯌꯥꯝ ꯊꯝꯖꯟꯈ꯭ꯔꯦ ꯔꯁꯤꯌꯥꯁꯤ ꯃꯄꯥꯡꯒꯜ ꯂꯧꯊꯣꯛꯅꯕꯅ ꯑꯉꯛꯄ ꯐꯪꯅ ꯍꯣꯠꯅꯔꯤ ꯃꯔꯛꯁꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯌꯥꯔꯝꯗꯕ ꯄꯨꯇꯤꯟꯁꯦ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯩ ꯑꯗꯨꯅ ꯉꯁꯤꯁꯦ ꯌꯥꯝ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗꯨ ꯃꯌꯥꯝꯗ ꯇꯝꯖꯒꯦꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯁꯥꯟꯅꯕꯗ ꯌꯥꯆꯪꯉꯛꯄꯒꯤ ꯄꯨꯡ 6-7 ꯁ꯭ꯋꯥꯏꯐꯥꯎꯒꯤꯗ ꯁꯥꯟꯅꯕꯗꯗꯤ ꯑꯩꯅ ꯄꯥꯎ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯄꯨꯇꯤꯟꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃꯈꯛ ꯌꯥꯎꯏ ꯃꯃꯤꯡꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯃꯥꯒ ꯃꯃꯤꯡ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯚ꯭ꯂꯥꯗꯤꯃꯤꯔ ꯃꯤꯂꯤꯟꯁꯀꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯔꯁꯤꯌꯥ ꯃꯔꯣꯟꯁꯤꯡꯁꯦ ꯚ꯭ꯂꯥꯗꯤꯃꯤꯔ ꯃꯤꯂꯤꯟꯁꯀꯤ ꯍꯥꯏꯁꯦ ꯄꯨꯇꯤꯟꯒꯤ ꯌꯥꯝꯅ ꯅꯛꯅꯕ ꯀꯣꯛ ꯌꯥꯝꯅ ꯆꯨꯡꯁꯤꯟꯅꯕ ꯃꯥꯟꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯔꯀꯥꯔꯗ ꯌꯥꯎꯕ ꯃꯤ ꯑꯃꯅꯤ ꯃꯥꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯀꯔꯥꯏꯋꯥꯏꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯅ ꯕꯦꯂꯥꯔꯨꯁꯇ ꯁꯥꯟꯅꯕ ꯕꯦꯂꯥꯔꯨꯁꯀꯤ ꯃꯐꯝꯁꯤꯗ ꯑꯗꯨꯒ ꯕꯦꯂꯥꯔꯨꯁ ꯌꯨꯀ꯭ꯔꯦꯟ ꯑꯣꯟꯂꯤ 40 ꯀꯤꯂꯣꯃꯤꯇꯔꯒꯤ ꯒꯦꯞ ꯈꯛꯇꯅꯤ ꯕꯣꯔꯗꯔꯗꯅꯤ ꯁꯥꯟꯅꯔꯤꯁꯤ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯗ ꯃꯈꯣꯏꯅ ꯍꯥꯏꯗꯣꯏꯁꯤ ꯅꯦꯇꯣꯗ ꯄꯨꯟꯗꯕ ꯑꯗꯨꯒ ꯔꯤꯖꯤꯝ ꯆꯦꯟꯖ ꯍꯥꯏꯕꯅꯤ ꯅꯦꯇꯣꯗ ꯃꯦꯝꯕꯔ ꯑꯣꯏꯗꯕ ꯑꯗꯨꯒ ꯔꯤꯖꯤꯝ ꯆꯦꯟꯖ ꯃꯁꯤꯗꯅꯤ ꯂꯥꯛꯀꯗꯣꯏꯁꯦ ꯃꯈꯣꯏꯒꯤ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯁꯦ ꯃꯥꯁꯦ ꯂꯧꯊꯣꯛꯑꯕ ꯌꯥꯏ ꯂꯧꯊꯣꯛꯇ꯭ꯔꯒꯅ ꯃꯍꯥꯛ ꯔꯁꯤꯌꯥ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯌꯨ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯣꯏ ꯑꯋꯥꯠꯄ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯝ ꯄꯨꯜꯂꯒ ꯂꯩꯁꯤ ꯑꯗꯨꯝ ꯅꯣꯏ ꯑꯗꯨꯝ ꯅꯅꯤꯡ ꯇꯝꯃ ꯂꯩꯖꯧ ꯅꯣꯏ ꯑꯗꯨꯝ ꯏꯂꯦꯛꯁꯟ ꯇꯧꯖꯧ ꯑꯃ ꯇꯧꯖꯧ ꯑꯗꯨꯒ ꯔꯤꯖꯤꯝ ꯆꯦꯟꯖ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯄꯥꯝꯃꯤꯁꯤ ꯑꯗꯨꯒ ꯅꯦꯇꯣꯗ ꯃꯦꯝꯕꯔ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯔꯁꯤꯌꯥꯗ ꯍꯌꯦꯡ ꯌꯥꯝ ꯀꯣꯟꯅ ꯃꯥꯡꯖꯒꯗꯕ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯄ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯉꯥꯏ ꯐꯗꯅ ꯂꯥꯟꯗꯣ ꯇꯧꯕꯅꯦꯕ ꯂꯝ ꯍꯦꯟꯒꯅꯨ ꯀꯥꯟꯅꯔꯣꯏ ꯂꯝ ꯍꯦꯟꯒꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯌꯥꯎ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯥꯡꯉꯛꯑꯅꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯔꯁꯤꯌꯥꯒꯤ ꯃꯈꯣꯏꯅ ꯎꯔꯤꯁꯤ ꯑꯗꯨꯅꯅꯤ ꯑꯃꯨꯛ ꯇꯨꯡꯗ ꯂꯦꯞꯄꯒ ꯆꯩꯅꯥꯅ ꯉꯁꯤꯗꯤ ꯑꯃꯨꯛ ꯐꯣꯡꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯅ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯀꯤ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯆꯩ ꯂꯩꯅꯕ ꯈꯣꯠꯅꯕ ꯂꯩꯅꯔꯤꯁꯦ ꯔꯁꯤꯌꯥꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯔꯔꯣꯏꯅ ꯂꯩꯕꯥꯛꯁꯦ ꯃꯊꯪ ꯍꯥꯏꯗꯣꯔꯛꯑꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯔꯁꯤꯌꯥꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯔꯣꯏ ꯔꯁꯤꯌꯥꯒ ꯃꯔꯤ ꯂꯩꯅꯔꯔꯣꯏ ꯔꯁꯤꯌꯥꯒ ꯑꯗꯨ ꯇꯧꯔꯣꯏ ꯑꯗꯥ ꯇꯧꯔꯣꯏ ꯂꯣꯏ ꯍꯥꯏꯅꯔꯛꯑꯦ ꯑꯗꯨ ꯆꯩꯅꯥꯅ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯤ ꯇꯨꯃꯤꯟ ꯂꯩꯔꯒ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯗꯤ ꯐꯣꯡꯅ ꯑꯃ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯗꯤ ꯔꯁꯤꯌꯥꯒ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯃꯈꯣꯏꯒ ꯁꯞꯄꯣꯔꯠ ꯇꯧꯒꯅꯨ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯤ ꯉꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯁꯤ ꯃꯈꯣꯏga ꯑꯗꯨꯝ ꯆꯠꯊꯔꯒ ꯂꯩꯒꯅꯤ ꯑꯗꯨꯒ ꯂꯥꯟꯁꯤ ꯌꯥꯎꯁꯜꯂꯗ꯭ꯔꯁꯨ ꯇꯧꯔꯤꯕ ꯂꯥꯟꯁꯤꯗꯤ ꯑꯩꯈꯣꯏ ꯆꯩꯅꯥꯅ ꯁꯤ ꯖꯤꯟꯄꯤꯡꯅ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠ ꯇꯧꯒꯅꯦꯅ ꯌꯥꯝ ꯊꯦꯡꯕꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯩꯅꯥꯒꯤ ꯊꯣꯔꯛꯄ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯋꯥꯐꯝꯁꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤꯅꯤꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯀ꯭ꯔꯥꯏꯁꯤꯁ ꯌꯨꯀ꯭ꯔꯦꯟ ꯔꯁꯤꯌꯥ ꯋꯥꯔꯒꯤ ꯃꯅꯨꯡꯁꯤꯗ ꯊꯣꯛꯂꯛꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯊꯥꯔꯠ ꯋꯥꯔꯜ ꯋꯥꯔꯒꯤ ꯋꯥꯅꯔꯤꯁꯤꯗꯤ ꯑꯩꯒꯤ ꯃꯣꯠꯇ ꯑꯩꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯥꯔꯠ ꯋꯥꯔꯜ ꯋꯥꯔꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯑꯣꯏ ꯑꯅ ꯑꯗꯨꯝ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯨꯛꯈꯥꯏꯅꯔꯒ ꯂꯥꯛꯇꯣꯔꯤꯁꯤ ꯌꯨꯀ꯭ꯔꯦꯟꯒ ꯀꯩꯅꯣꯒ ꯂꯥꯛꯄꯗꯒꯤ ꯁꯨꯡꯅ ꯅꯠꯇꯦꯕ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯟꯒꯦꯅ ꯍꯥꯏꯇꯥꯔꯗꯤ ꯄꯨꯇꯤꯟꯗꯗꯤ ꯀꯩꯁꯨꯐꯧ ꯅꯠꯇꯦꯕ ꯑꯗꯨꯝ ꯇꯦꯡ ꯈꯔꯒ ꯃꯥꯏ ꯂꯥꯟꯃꯤ ꯈꯔꯒ ꯑꯗꯨꯝ ꯇꯧꯔꯒ ꯖꯔ ꯇꯧꯔꯒ ꯑꯔꯥꯞꯄꯗꯒꯤ ꯃꯤꯁꯥꯏꯜ ꯈꯔ ꯀꯥꯞꯁꯜꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯊꯍꯟꯕ ꯌꯥꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯅ ꯃꯉꯣꯟ ꯇꯧꯔꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯥꯏꯗꯤ 6,000 something and something ꯂꯩꯔꯤꯗꯨ ꯅꯍꯥꯟ ꯑꯩꯅ ꯆꯥꯎꯔꯥꯛꯄ ꯍꯥꯏꯖꯈ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯁꯤꯡ ꯂꯩꯔꯤꯁꯤ ꯀꯩꯅꯣꯅꯦꯕ ꯑꯗꯨꯝ ꯔꯁꯤꯌꯥꯅꯦꯕ ꯂꯩꯔꯤꯁꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨ ꯇꯧꯔꯦꯅ ꯃꯥꯅ ꯁꯨꯄꯔ ꯄꯋꯥꯔ ꯑꯇꯩꯗ ꯇꯧꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯗꯅꯤ ꯃꯥꯅ ꯒꯥꯔꯤ ꯊꯧꯗꯣꯔꯒ ꯃꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯒꯥꯔꯤ ꯄꯨꯕꯁꯤꯡꯁꯤ ꯄꯨꯔ ꯆꯪꯁꯤꯜꯂꯛꯄ ꯂꯝꯕꯤꯗ ꯄꯨꯕ ꯎꯁꯜꯂꯛꯏꯁꯤ ꯃꯥꯅ ꯑꯆꯧꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯃꯅꯤ ꯍꯥꯏꯔꯤꯁꯤ ꯑꯗꯨꯋꯥꯏ ꯃꯇꯥꯡꯗ ꯑꯣꯏꯕ ꯌꯥꯏ ꯁꯤꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯁꯔꯀꯥꯔ ꯔꯤꯖꯤꯝ ꯇꯧ ꯑꯗꯨꯒ ꯅꯦꯇꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯇꯩꯗꯤ ꯑꯗꯨꯝ ꯋꯥꯐꯝꯁꯤꯅꯦꯕ ꯑꯗꯨ ꯋꯥꯐꯝꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯆꯠꯈ꯭ꯔꯤꯕ ꯃꯤꯁꯤꯡ ꯇꯤꯝꯁꯤꯅ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯌꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯁꯤꯅꯤ ꯋꯥꯐꯝꯁꯤ ꯂꯥꯛꯏꯁꯦ ꯑꯗꯨ ꯃꯔꯛꯁꯤꯗ ꯃꯣꯏꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕꯨ ꯃꯣꯏꯒꯤ ꯋꯥꯍꯩꯗ ꯍꯥꯏꯔꯛꯄꯅꯤ ꯗ ꯍꯤꯠꯂꯔ ꯑꯣꯐ 21st century ꯗ ꯍꯤꯠꯂꯔ ꯑꯣꯐ 21st century ꯍꯥꯏꯌꯦ ꯃꯣꯏꯅ ꯃꯤ ꯍꯥꯠꯄꯒꯤ ꯄ꯭ꯔꯖꯥ ꯍꯥꯠꯄꯒꯤꯅꯤ ꯑꯗꯨ ꯇꯧꯕꯒꯤꯅꯦ ꯁꯣ ꯑꯦꯅꯤꯋꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃ ꯁꯤ ꯂꯩꯔꯀꯥꯟꯗ
हौजिक लेरिबो वाफमसि वारी सानबगी कनोसिमा संजनग्रे वारीदु करी लाकदगे हाबदुमा अपडेट हयंग अमुक पीबो ngमब्रे यंगजेगे अदुगा रशियाना अंगकपा हंदकी मतंगसि लान तोक्संद्रिंगे रशियाना क्वाइदि अंगकपम तौखिबसे साइबर अखोई इंटरनेट की कनोसे लोई थिंगजनगी मोइगी सरकारना मसाना यूक्रेन चलाइजबो ओरसो लोइना जाम तौर थिंगजल करिगुंबा पाव वीडियो अदु अदा पृथ्वी मियाम दो उदन नमगिदमक टोटली मसिमा लोसिन मंगमखी अदुगा मथंगदा जेलेंस्की दा चंगजरो नुमित कयानिगी नुमित खरनसि मनुंगदा चंगजरो हाइबदि चंगजरो मीन्स मधु तौरोय हाइदना चंगा कांदा मोइना हाइबदि याननबि हाइतारे लेबाक तो लोकसलगा रशिया गी पार्ट अमो ओइना पानगे हाइबनति मोइना हारिस सिनि हौजि लेरिबो वाफमदा अदुगा रशिया दगी अखोइगी तोंगानबा डेलीगेशन थारखरे अदुगा पुतिन गी ख्वाइदगी नियरेस्ट वन ख्वाइदगी नकनबा असिने बेलारुस की बॉर्डर द वारी सानबगी थबक तौरी ममिंगसिना व्लादिमीर मिलेंस्की कौई अदुगा हौजि हौजि वारी सानरिबसि रिजल्ट करी लाकदगे हाबि येंबा तारी नेटो ना मिसाइल पीगनी अमदि फाइनेंशियल गी मतेंग पांगनी हाइने यूक्रेन दा लाउथोकप लेखरे तोंगा तोंगा कंट्री सिंग पृथ्वी दा लेरिबा सिंग असिना रशिया का करिगुंबा अमतदा पोचै लेनबा यादबा हाइबो वाफमसिदा बैन लोइने तोक्सले चाइना दी हारिबा सैंक्शन थंबसु यादरी सैंक्शन जु थमोय लालोनीतिक अदुमक तौखिनी हाइबो वाफमसिनि मरमदि चाइनागा यूएसए गे मयाम अदुम खंबिरेन यंगथिनरिने मरक मोय यंगथिनबा मरक तुदा ngसागी तसेंगबदि पृथ्वी द मोयने यूएसए ना पानकिनी हाइबगी हाइतारे मरक सिदा कियेव आरिबा मफम सिगी पॉपुलेशन 3 मिलियन चौरापा अखोगी कनोदा पाथोर दे लाख कुन मंगा मो हाइतारे मसिदा लेसि रशिया गी लोन गांगबा लेरिबा रिलेटिव ngसाइना हाइजबदो याम सेन हरकान यूक्रेन द लेरगसु रशिया हाइतारेने रशियन अनब हाइरसु यारे अदो मखोइसि मफम अदु द लेदिसे 70% लेब अदर बॉम्ब थादब खोदरगा प्रजा सिंग याम सोहन बाइबसे पुतिन न पामदे मरमदि पुतिन न मदैद मी हालुबा याम सोहन बाइजे रशियन हाटपग चप माने पुतिन गी ओइना करी करी इफेक्ट लाकदगे हाइबसे माना तौरिबा थबकसिदा मालेम असिगी मियाम पुनमना सैंक्शन थमजंदना खोतना तौरिबसे सुम यानरक्ता तारगदी पुतिनसु करी करी अंगम मागी थाकता लेरबा फनायाम कन होनरक लेरगसु रशियन गाक्ता लेबनिना ngasi mana kiyev hari mafam dugi mi sing du noina yaroi do already mai mai kaidegi dinate moi sarkar gi kano na laukthue hai ngasi nu midang waram pung manga phau manung da kiyev thado go loin sarkhidong ne na moina haibani aduna ट्रेन द करी द करा द लोइने चटखिनब मयाम जे अतोपदा मतम खरा इरांग जे फत्रि बौना चटननब लोइने होनै हाइबा वाफम असिनी अदुगा अतोप वाफम अमना इंडिया गी ओइना थंगनरिबा यूक्रेन गी थंगनरिबा लेबाक सिंग पोलैंड अदुगा तै तै थंगनरिबा मपान बॉर्डर द लेरिबा लेबाक सिंग द इंडिया गी ओइबा मिनिस्ट्री टीम मयाम चटननब सेम सागरे अदुगा मी चनी यांखै इंडिया गी स्टूडेंट छात्र सिंग लौथोगा फ्लाइट ngarang porokre india yorkre aduga atai akhoi sinmi atai atai thabak tawbagi mafam adu da leiba sing du thangnari ba lebak sing da maroina moigi foreign ministry foreign affairs lady sing du ga paw fauner ga lौथोकना na ba yam kan honari hauji gori ba se prithvi gi punamak na मैम RT चैनल अदम खंबीरमगनी मैम हजि RT चैनल दो अरांग नान उरसु हजि तो उरमरोय हारिबा चैनल सिसु बैन तौसनग्रे रशिया की ओनली वन चैनल ओरिबा अदुगा रशिया की पाउसिंग से मोइगी चैनल सिंग से पृथ्वी दा यामना थादोक्ते मखोइगी जे मसिमदि करिगिनो हाइबजे मैम खंगदे चैनल से लमलम की चैनल सुम लेका दा मोइ चैनल RT मैम खंगे रशियन टेलीविजन लेबदो अदु नतना अदुगु मनुंगी कनो सिंगसे पाउ ई पाउ सिंग खो इंडिया गी अदु तौरे अदा तौरे अमना येंगु सम लोइन खंगी दना मैम अदु रशिया गी याम उथोकते मनुंग द करी लेबनो हाइबसे मखोइगी सो हाइतारे अदुगा मखोइगी मीडिया गी ओइबा चैनल सिंगसे पृथ्वी गी तोंगा तोंगान बा यूरोपियन यूनियन अदुगा लेरिबा सिंग मैम सिना मोइ चैनल गाइसे बैन लोइन तोक्सन गिबगी फिबम द लेरे करम्बा वारी वताई सानारगा यासनबा पोरकदोरिबनो हाइबा वाफम दनी अदुगा हौजिकसु मचा मचा अदुम मफम खरदा नोंमै अदुम खर काप खोटप केन खोंगनबगी सिनतना अदु पाक्तकना प्रजा कापतने एकता हातना बॉम्बिंग मैम तौदना अरोइबिदा हातप खोटपगी थबक्ति याम का हेना चथबदि नते अदुबु न्यूज चैनल सिंगदि लोरे मुक्तोइबा पाइबसु लेपते कापसु लेपते यस यूक्रेन गी लेरिबा आर्मी सिंग रशिया गी प्लेन खर कापथै हेलीकॉप्टर खर कापथै एंटी टैंक मिसाइल सिजनरगा टैंक खरसु थुगाई लंबी लमांगदा अदुना पाखुम हलकपोइना रशिया की माइकैदसु खरा हलकपा खरा सोकप पनब खसी नतना पाक्तकना हेक्तमक हातप तुपगी थबकसिदि चथबदि ओइद्रि हौजि फावबगी ओइना अदुगा हौजिसे मखाताना खनि येंग तारी करी लाकदोरी हाइबसे अदुगा मसिना मरम ओरकांदा चुंगसनब लेबाक मयाम अमगा म पुनसनदरे थर्ड वर्ल्ड वार थोलकनी हाइबगी याम चावबा मरम अमदि लेते वारी सानबदा यारकलिबसिनदि करिगुंबा अमा चेंजेस अमदि सोइदना लाकप याय हाइबगी वाफम असे लेरि मखा ताजरकपदा
Russiana lebak ani gi marakta songnariba tamthiriba lan loiselanbagi pandamda Belarus ki ngamkhai da lebak ani gi awang thaki oiba mifam gi marakta wari yam kana sanaba hokre maraksida Russia gi military na Kiev ta leiriba miyam gi yengduna lepkhiba warep amana Kiev ki miyamna asoi angam yauduna Kiev ta Vasikov satkibagi highway romda city asi thadokpa yagani haina lauthokre haibadi lambi romda somna kanda chatpa yani noi asoi angam yauduna bombing toroi haibadi ngasa ina haijabadu makoi gi mi ngaktani na kaisu haning banati sakchu loi manaba wangang lon manabani na haitare ado Russian Ministry of Defense ki wangang loi Major General Igor Kona Sankop na thokiba statement amada haribadi lambi asi hangdoktuna thamli amadi khudong thiningai oidi haiduna Russian Federation gi army force na military target sing khaktama khud thagani micham miyam dadi khudong thiningai amat oiro habasini military gi leiriba force gi leiriba jaga do changjau yadabani makhoi da khak tawgani tawar da tawgani mobile tawar da tawgani adagi airport da tawgani sigumba si khaktani adu micham leiba yum amadi mayam da kapoi haiba wafam sini mogi leiriba Federation army gi Russian forces na phongdorpo wafam ni adugo makha tarakpada Zelensky na makhoi gi lanmi sing adu na thwai hingning nabadi atopa leibak sing da satkhiba yani haiba wafam ama phongdorokli basini aduga Russia gi mayokta lan thengnaba pamlagana military gi leiriba experience ka loinana prisoner singbu thadoknaba order ama mahakna piba pami haiba wafam ama su phongdoli marak ase Russia gi president Vladimir Putin na haukiba Seoul dagi military operation lauktokna sangsilali ba lan numit mangani fakiba loinana sangsilali ba lan horokpadagi na hauji phawbada Russian gi troop lising ahumga chamga hauji phawda Russian gi troop ta lising ahumga chamga hat kre aduga lanmi lising ani hena lanpha oina phajinduna Ukraine na thamme haiba claim ama sini masing chapchapana hangi khangdabadu masima miyam da tamjare aduga Ukraine gi hoji oriba president Volodymyr Zelensky na Russia amadi Ukraine gi marakta sangsiliba lan asi masak thokna marak thatkiba amadi leibak animakna Belarus ki maikaida precondition amata thamdana wari sanabagi ayaba pibadagi wari sanaba hokibani haiba wafam amaromdi Ukraine na Muslim special force kaya hat khre loinana Russia ni Ukraine da thamlakiba Muslim special force kaya Ukrainian military na missile attack tawduna hat khre haiba wafam aduga Russia gi mafam si sumyam ne khangbire Muslim adum leiba jaga ni aduga Russia ta setheng piba thodok adu Ukraine gi capital loriba Ukraine gi capital Kyiv ki awang thangbada leiba Hostomel da thokibani aduga Chechen special forcing adu chawrba convoy amada lakpada Ukrainian forcing na missile kapsinduna khud thona kibani attack adu da Chechen special force ki task force yankhai taruk amanga ta thoki thodok adu da mioi kya lekidi haiba chapchana khangba ngamdrabasu asoi angam Karadi sungsoi soidana Muslim fighter chak kaya di soidana siram lagani haibagi Ukrainian gi mogi forcing na maduda landa sanbada yamna masing yamna soomba siram yai haibagi wafam amasu lei hauji phawbada micham yam ka hena Ukraine gi sibagi paw thudok letri asopan khare yauba aduga marakta tengna takhaibagi video ma inu chakibada mada yauba ahalladu hak sidi siramde namdana okogi gari du chep thar kan handu siramde ma mayamna chingthokpagi saru ma so aina uchare So masini hauji phawbagi Ukraine da tholiba lana sigi matang da oiriba wafam sing aduga Russia na thangjelali ba khongthang achumbor ba so aranbor su manung da leiriba wafam asigi tamjari ba kharasida adong wakhanda kari phawbi chumi lali adom na dum lepiu aduga USA na tawriba ma ki thong Afghanistan da tawriba Iran da ge hek Iraq da ge hek tawriba kholiba mayam se haitare UNO leiriba UNO na tawgodo mathong do man hek tawba natraga hek mafam amadagi amada smaina torpa sings da USA bu kari haitare khwaidagi mayam sida super power oirga prithibigi puna maksimana subsala paino honarakpada Russia gumba China gumna tongana lepaga makhoi lebesina makhoida hayeng tungda hena yelakpa yai khanbadagi kariguma kaksa bi sarka na tawbra haibena chingbo wafam ama lai chumbra lanbra haibadudi yes adomna dum lobiro no adom lobiro mayam da igidi pawdum jaba khaktani miyam da pijabani aduga haujik pawgi oriba situation sida oriba si masini haibadu mangani suba lan gi numit ki paw haitare aduga makha taba moina khanaki bo wafam dun kari lai haiba resolution du sumyam da pudon laksage so ngasigi damukta di miyam param hanana thagachari crime update chamaga ama suba tangkak loinana ngarang chamaga subagi sama subagi tangkak tu miyam comment pibir pasing du draw tawjarga nungai ban bin soidra miyam comment ga pajarga makha tana tawjage ngasigi damukta di matang asida crime update losinjare miyam param bu jem sagur jamna mukhana khurum jare